ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯔꯦꯁ ꯃꯣꯏꯔꯥꯡꯊꯦꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯏꯇꯥꯂꯤꯌꯟ ꯐꯦꯟꯇꯥꯁꯤ ꯁꯨꯄꯔ ꯍꯤꯔꯣ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗ ꯏꯟꯚꯤꯖꯤꯕꯜ ꯕꯣꯏ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯁꯤ ꯏꯟꯚꯤꯖꯤꯕꯤꯂꯤꯇꯤꯒꯤ ꯄꯋꯔ ꯑꯁꯤ ꯄꯥꯏ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯥꯡꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯖꯔꯛꯂꯕ ꯃꯍꯥꯛꯀꯤ ꯀ꯭ꯔꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯡꯕꯒꯤ ꯄꯋꯔ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯂꯕ ꯃꯇꯝꯗ ꯈꯪꯕꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯂꯥꯎꯊꯣꯛꯆꯔꯤ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯍꯥꯏꯕꯗꯤ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯏꯝꯐꯥꯜ ꯑꯁꯤꯒꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯑꯁꯤ ꯖꯨꯂꯥꯏ 2ꯗ ꯂꯣꯏꯖꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯖꯨꯂꯥꯏ 3ꯗ ꯆꯪꯕ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯂꯒ ꯊꯝꯖꯔꯝꯂꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯑꯩꯅ ꯐꯖꯅ ꯁꯦꯗ꯭ꯌꯨꯜ ꯇꯧꯔꯒ ꯊꯝꯖꯔꯝꯂꯕꯅꯤ, ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯃꯤꯌꯥꯝꯅ ꯄꯤꯕꯤꯔꯛꯂꯤꯕ ꯀꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯍꯟꯖꯔꯛꯇ꯭ꯔꯦ, ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯂꯤꯕ ꯃꯨꯚꯤꯁꯤꯡ ꯑꯗꯨꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯔꯝꯗꯤ ꯑꯩ ꯑꯁꯤ ꯁ꯭ꯀꯨꯜꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨꯗꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯀꯅꯤ, ꯑꯗꯨꯕꯨ ꯀꯃꯦꯟꯠꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯉꯝꯖꯔꯔꯣꯏ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ, ꯑꯃꯁꯨꯡ ꯊꯥ 2-3ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯣꯔꯛꯂꯕ ꯃꯇꯝꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯁꯤ꯫ ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯩ ꯑꯁꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯗꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ, ꯑꯃꯁꯨꯡ ꯑꯩꯕꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯃꯁꯤꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯉꯁꯤꯒꯤ ꯃꯨꯚꯤ ꯗ ꯏꯟꯚꯤꯖꯤꯕꯜ ꯕꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯧꯖꯔꯒꯦ꯫ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯋꯥꯠꯍꯧꯕ ꯆꯤꯊꯍꯧꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯤꯀꯦꯂꯤ ꯁꯤꯂꯦꯟꯖꯤ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯁꯥꯏꯀꯜ ꯊꯧꯕ ꯑꯁꯤ ꯎꯠꯂꯤ꯫ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯂꯨꯄꯥ 50 ꯄꯥꯏꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗ ꯎꯠꯂꯤ꯫ ꯂꯨꯄꯥ 50 ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯀꯁꯇ꯭ꯌꯨꯝ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯤꯕꯅꯤ꯫ ꯁ꯭ꯀꯨꯜꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯖꯔꯛꯂꯕ ꯀ꯭ꯔꯁ ꯁ꯭ꯇꯦꯂꯥ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯐꯝꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯖꯤꯑꯣꯚꯥꯅꯤ ꯀꯧꯏ꯫ ꯖꯤꯑꯣꯚꯥꯅꯤ ꯑꯁꯤ ꯃꯤꯀꯦꯂꯤꯒꯤ ꯃꯃꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯃꯥꯡꯈ꯭ꯔꯦ꯫ ꯖꯤꯑꯣꯚꯥꯅꯤꯅ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯥꯡꯂꯤꯕ ꯁꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯇꯥꯕ ꯇꯥꯔꯒꯁꯨ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯃꯤꯀꯦꯂꯤꯒꯤ ꯅꯥꯍꯤ ꯇꯥꯕ ꯑꯁꯤ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯨꯂꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯕꯨꯂꯤꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯦꯛ ꯂꯩꯖꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯁꯤꯟꯅꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯕꯨꯂꯤ ꯇꯧꯕꯤꯕ ꯑꯁꯤ ꯌꯥꯝꯅꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯇꯨꯡꯁꯤꯟꯖꯔꯛꯂꯕ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯁꯇ꯭ꯌꯨꯝ ꯑꯃ ꯊꯤꯔꯝꯃꯤ꯫ ꯀꯁꯇ꯭ꯌꯨꯝ ꯑꯁꯤ ꯁꯣꯞꯀꯤꯄꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤ ꯆꯥꯏꯅꯤꯁꯀꯤ ꯑꯣꯏꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯒꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯁꯇ꯭ꯌꯨꯝ ꯑꯁꯤ ꯃꯍꯥꯛꯅꯗꯤ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯂꯩꯗꯨꯅꯗꯤ ꯄꯨꯔꯛꯂꯦ꯫ ꯖꯤꯑꯣꯚꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯤꯀꯦꯂꯤ ꯑꯁꯤꯅ ꯀꯁꯇ꯭ꯌꯨꯝ ꯑꯗꯨ ꯁꯦꯠꯆꯤꯜꯂꯒ ꯐꯝꯂꯝꯕ ꯑꯁꯤ ꯎꯏ꯫ ꯃꯍꯥꯛ ꯑꯁꯤ ꯄꯥꯔꯇꯤꯗ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯀꯁꯇ꯭ꯌꯨꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯄꯪꯕ ꯃꯤ ꯑꯃ ꯃꯥꯟꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯁꯇ꯭ꯌꯨꯝ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯍꯟꯕ ꯑꯣꯏ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯃꯤꯁ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯁꯥ ꯑꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯆꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯀ꯭ꯔꯁ ꯁ꯭ꯇꯦꯂꯥꯗ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯕꯨꯂꯤꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁ꯭ꯇꯦꯂꯥꯅ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯅꯤ꯫ ꯕꯨꯂꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯀꯦꯂꯤꯒꯤ ꯐꯣꯟꯗ ꯐꯪꯉꯤ ꯑꯃꯁꯨꯡ ꯃꯤꯀꯦꯂꯤꯅ ꯁ꯭ꯇꯦꯂꯥ ꯑꯁꯤꯕꯨ ꯂꯣꯟꯅ ꯇꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯤꯀꯦꯂꯤ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯕꯥꯊꯔꯨꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯕꯥꯊꯔꯨꯝꯗ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯣꯔ ꯂꯣꯟꯁꯤꯜꯂꯒ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯩ ꯑꯁꯤ ꯃꯨꯠꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯩ ꯑꯁꯤꯅ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯣꯟꯊꯣꯔꯛꯂꯦ ꯑꯃꯁꯨꯡ ꯆꯦꯟꯈꯤꯔꯝꯃꯤ꯫
Mathangi ayukta maki huina khongbagi makol taba matamda mahak asi horaklami adubu maki huina khongliba aduda mana kaisu munna lausiludi masidagi mana bathroom da salami amasung maki ya adubu brush torami adubu mana mingsil da yengma matamda mahak asi yamna ngakpa haibadu oirami maramdi mingsil asida mahakki pi adu khaktamak mahang uba phangi amasung maki haksang asidi invisible oiri masidagi mahakna bathroom adugi mapan thoraklami amasung mahaki fi adubu mahakna lebak makhata thajarami matang asida maki mama su changlaklammi mamana maki machanapa asibudi uramdi adubu tarba fi adubu lokhalami masidagi mahakna khangle madudi mahak asi mahak masa khaktamakna ujaba phangi hojik Mikkeligi mamana mahak asi thirakpa matamda mahakna yamna thuna note ama irami madudi mahak asi ngasidi school ngana chatkhri amasung madubu Giovanna gi khutta thanammi masida Giovanna na parami amasung mahaki masa asi awulmaki school sakhraboi na khallammi ka adudagi mapan thoraklaba matamda Giovanna na mahaki phone aduda tawrammi amasung phone asina Mikkeli na paikhalaklammi Mikkeli asi invisible oi maram asina aikoina uba matamda phone asi paiduna ui aduga harami madudi mahak asi school da leire maram masina karimata waruraganu hojik mahak asi mathangda kari tawgadarabano habasi khangdabana maram oiraga yamna sangma phirol singna mahaki haksang kaya pummabu kupsillammi masigi matungda mahak asi school da laglammi amasung mahaki crush tela asibo arapa mafam amadagi yenglammi masidagi di mana mahaki bully amabu urammi amasung bully aduda mahak laman singingbagi wakhal ama laglammi maram asina mahak asi mahaki phirol sing adubu lauthoklammi amasung school adugi manungda naked oina sanglaklammi adubu kanamatana mahak asi uramdi class ki matamda mahana maki bully ki paintball gun adubu paikhalami amasung haiba asina maki oza da kaplami masina maram oiraga oza asi yamna sawraklami adubu mahana kapliba mi adu kanano haibadu uhogdri maram asina bully aduda malaba oidana bully adubu suspend pirami masi matungda Mikkeli asi nupa khudimangna pamjaba thabak adu torami mahak asi girls sing changing room da changlami amasung makhoina dress hongba adu mahana yenglammi mahaki power asi mahana yamna kanana sizinagi haduna khankraba male adubu asumna ngayak yenglaba matamda ikhang khanghaudana towel ama asi paitharlami amasung mapu kupsilami masidagi di mapam aduda leiramliba nupi sing adu mangonda loina yengsilaklami makhoi si kosilami mahak asi tasengna makti uri mahaki sak asibudi udri adubu matang asida towel adugi manungda mahaki invisible oiramba adu mahaki power adu mangkhri masina maram oiraga mahaki masak asi amuka na uri hojik nubi sing aduna towel adu lokthokpa matamda mahaki masak asi tasengna uri aduga masidagi hena luriba potna mahak asi naked oiri masi urubadagi mapam aduda leiramliba nubi sing adu lauduna chenkre mathangi numita Mikkeli asi mahaki class aduda phamlami makhoi class aduda Basili kauba psychologist amana makhoi lecture pirami mahana lecture piriba asi teenager singi mental health gi matangdani Mikkeli ko gi classmate ani mamang thada chenkirami masina maram oiraga teenager sing asigi wakalun asi khangokpa asi mahana darkar tai haduna khalammi Mikkeli na mahaki lecture aduda tarami adubu mahaki khud sing asi ngayake matungda nganba horaklami amasung makhoi sing asi mangkirami hojik class asi loibaga chap chanarami masina maram oiraga mahak asi kanamatana uba ngamdringaida chenthokirami mahana mahaki body part sing adubu phironga loina kupsilami amasung mahaki yumda laglami mahana mahaki kaada sanglakpa matamda mahaki machanupi Candela asi mahaki kaada leiramba si mahan oi masida mahakna mahaki machanupi adubu makhada chatkho haiduna hairami mayamana tawriba asi singnabana maram oiraga machanupi na thong adu hanglaga amuk thingsinaba sai masi taba matamda Mikkeli na mahaki machanupi asi chatkri khanduna mahaki fising adubu tapna lauthoroi adubu mahak asi maning yenglatti maram asina machanupi asi hojik phawa leiri habasi mahna khangnamdi mahna onthorbo matamda Candela na lauraklami maramdi mahak asi khanglami mahaki mayamba asi mahna ubo phanglamdi masida Mikkeli na mahaki machanupi adubu ingthahalami amasung hairami madudi mahna lilliba dress aduna mahak asibu invisible oyenba ngammi hojik amaromna police station da aikhoida psychiatrist Basili asi ulli mahak asi Giovanna ga loina na angang sing mangliba adugi case aduda investigate tawmini masida Giovanna na haraklami madudi angang sing asi sungsoi soiduna kanana mana kidnap toromba yai adubo masi taba matamda Basili na harakli madudi makhoi asi angang oibana maram oiraga chenkhiba oirambasi yai Giovanni na mahaki mayumda halakpa matamda mahaki macha Mikkeli asi hojikso adumak invisible oiri
Giovanna kanaguma amada phone da wari sanarami asumna wari sanaba asida Mikeli asi mana yopani haibasi hadoraglami masi taba matamda Mikeli asi yamna ngaglami amasung wakal nungaitaba phawrami masina maram oiraga mahak asi yum adudagi mapan thoraglami amasung manang nakpada leiba hai haiduna sanabagi mafam amada mahak asi sanarami hojik kanamanta leitana haiba asi uba matamda Stella asi laglami mahak asi madu uba matamda akiba phawramdi aduga makhoi ani si marup oirasi haiduna awodaba mamanaba aduda hirai haiba asi Mikeli na su yarami mahakna laingoi aduda emoji ama yeglami adu emoji asi smiley emoji ni masing takpadi makhoi ni asi marup oirasi haibani makhoi ani asi ngayak ori sanare amasung kona muk onasi haiduna su hainari masidagi Stella na sakraba matamda arapada nupa amana Mikeli yengmasi mahana ui mahak asi invisible oiba tharaga su nupa atuna mangonda ngahak yeng adubo masig matungda nupa atuna sai ama pairaga satki masina tai madudi nupa asi mitang nupa amani numidangi matamda Stella khoi ki mayumda Mikeli asi salami mahak lakpa matamda Stella asi su yamna harawrami Stella na harawbagi maramdi mahaki sakudaba marup ama leire haibasidani makhoi ni si ngahak ori sanarba matungda kiss torami adubo Mikeli asi mahaki power adu mang bhoraglami masina maram oiraga Stella na mahak kanano haibasi masak khangdringai da mahak asi chen khirami ngahak ki matungda koi namu uba phangle madudi Stella asi gymnastic class ta masa matanta leiramba si ui man asumna leiringe matamda maningda yitum amana mangonda thilaklami masung masina mahak asibu wanta halami hojik atopa mafam amanda aikoina ure madudi Mikeli na wakhan khalaklami madudi Stella da mahak asi invisible oibage power pai haibasi hadokpana faragani masina maram oiraga magna gymnastic class ta laglami magna lapa matamda maki huiga lagminarami adubu magna gymnastic building adu yorokpa matamda ure madudi marks uba nupa amana Stella asibu pamduna chatli masidagi mahakna nupa aduda attack torami maki hui adnasu nupa adugi khuta siglami adubu nupa asina nupi adubu puraga chenkirami ngaki matungda police laglami makhoi na khanglakle madudi mangkhriba angang asi chenkhiba natti adubu makhoi asi kanako makhara na phabanani Stella na hojik hogalakpa matamda yamna angakpa facility amada ulli magi makokta wire kaya amana samjilli amasung ekoi na ngasai ukhiba psychiatrist adu mapam asida su uri masidagi ekoi na khangle madudi psychiatrist asinani angang kaya amabo phariba asi mahakna nupi macha aduda des khara torami aduga masigi matungda mahak asi sel amada thajilami haiba mafam asida ngasai mangkhiba mahaki mamanaba sing adusu lerami mathangi numita aikoina Mikeli asi masa mathanta base ki mapanda leiba si ui hauji ngarangi mitang manupa adu laglami amasung Mikeli ne kadi mata hangdringai da mana hanglinglam ba wahang sing adugi pakhom adu nupa aduna loina piraklami masi taba matamda Mikeli asi yamna ngakpa haibadu oikhre masidagi Mikeli na nupa adu nahak kanano haiduna hanglaglami masida nupa aduna haraglami madudi maki maming asi Andres kawi amasung mahak asi Mikeli gi mapani masi taba matamda Mikeli asi thajaramde amasung nangna chinthiriba karigano haiduna nupa adu da haraglami masidagi nupa aduna mahaki ponsi wari asi liraglami mangna hai madudi mahak asi yamna apikpa town amadagini mahak sumi atai gumna yamna chamna normal oiba ponsi ama hinglami adubo nomagi numita yamna sathiba nuclear explosion amana makhoi town aduda yairami masigi radiation sina mi kaya ama hatkri amasung yamna permanent oiba change amasu mi kaya ama thokhalli masina makhoi gi DNA adubo mutate tawa ngamali haibadi makhoi da yamna atangba superhuman gi oiba abilities sing asi pirami makhoi kharana paiba ngamlami kharana mind control ngami kharana mangba si ngami aduga hariba power asi haibagi loiba nairoi adubo nyoi sing asi special kawi amasung makhoi asi military camp division kauba amada puraglami hariba camp asida makhoi asibu khulai oina military asina sinarakpa horaglami makhoi na makhoi gi power adu hena sinariba makhai makhoi asi hena masa sonjilakpa oi aduga makhoi gi atopa side effect amasu laklami madudi kana matana masa pokpa singamlamde adubo Andres amasung Mikeli gi mama asina makhoi gi group adudagi ahan baw aina pregnant oihanba amasung masa pokpa ngamba haibadu oi
Asumna makoina anba pokhiba angang aduni Mikeli asi. Masidagidi mahak amasung mahaki nupina makoigi kem adudagi senthonabagi damakta wareplami amasung khoi si mai pakna senthoraglammi. Adubo division adudagi mioising asina makoibo amuk hanna tanaraklami amasung angang adubo puraknabagi damakta honarammi. Mikeligi mapana mahak asi mind control tawbagi power pai amasung Mikeligi mamana invisible oibagi power asi pai. Masidagi Mikeligi mapa haibadi Andres asina Mikelibo pudrina selaglammi adubo mahaki mama asidi division adugi misingna faraga hatkre. Matang asida Andres na khanglaklammi madudi angang asi mahaka leiba taragadi soidana khudongthiba nanglagani maram asina mahak na mahaki machanupa haibadi Mikeli asibo Giovanna gi yumna laklammi. Giovanna asi mahakna mind read tawba matamda yamna afaba mini haibasi khangmana maram oiraga mahaki thong adugi thongjinda mahaki machanupa asibo thamlammi amasung mahak asi chatkhi. Adubo yamna luriba wafam amana division asida leiriba miyoi singna khangle madudi makhoidagi mangkiba special oiba angang adu Mikeligi town asida leire maram asina makhoina angang sing asibo phaduna test tawi kariguma makhoi asi special oiba taragadi Mikeli ni haibasi khangadaribani kariguma special oyamdaba taragadi makhoi asibo phajilaga thami. Asumna maki asengma wari asi taba matamda Mikeli asi yamna ngaklammi. Asumna mahakna maki wari tabada ngai haiduna haiba matamda maki mapa aduna hairaklammi madi makhoi ani asi wari sanabagi matam leitri maramdi makhoi maningda leiriba nga phaba nupa aduna makhoi isi chingnakhre amasung police ta call tawdana makhoi bu report tawkhre. Masigi matungna Andres na maki machanupa da suit ama pirami haiba suit asi lirpa taragadi Mikelina invisible oningma matamda onba yai amasung maki suit adusu loina mangkhigani. Masidagi mahakna nga phaba nupa adugi memory adubu lauthoklammi amasung police na lakpa matamdadi makhoi asi mafam aduda leiramdre. Hariba police asi Vasily amasung Giovanna ni. Giovanna na Vasily da haraklammi madudi Mikeli asi mahana pokpa nate amasung ayokpani. Masi taba matamda Vasily na khanglaklammi madudi mahak asi special oiba angang adu oiramlagani. Amasung Mikeli asi mahana mayumda pubirage haiduna haraklammi. Yum yorba matamda Mikeli na nupa adugi makhut aduda sokpa adu ure madu mahaki hui ngarang sikhiba aduni. Masidagi mana khangle madudi nupa asi ngarang Stella bo phakiba nupa aduni. Mana sumna khanglakpadagi yum adudagi chenaba tawrami adubo Vasily ni yum adugi thongsing adu hana loina lock tawsinuna thanamli amasung mahaku phanabagi damakta ready tawramle. Mikeli na mahaki kara sinsilami amasung mahaki flosing adu lauthorlami. Asumna tawbadagi mahak asi invisible oire. Invisible oibana maram oiraga mahak asi Vasily dagi escape tawrpa ngamlammi. Hazik Vasily na mahak po adumak inaraklami. Masidagi mahak na silaklami amasung mahaki school ki bully Ivan adugi bike ta tonghalaklammi. Ivan na mahak na bike adubo thawduna challu haduna hairaklammi. Sakhangdaba mi amana hairakpana maram oiraga yamna pakhatna Ivan na gari adubo thawrammi. Masidagi makoina yamna safe oiba mafam ama yorammi. Matang asida Mikeli na mahak masa asi kanano haibadu Ivan da hairammi amasung makhoi classmates sing asi nupaduna loina faraga thamle habasisu pau pirammi. Amarom da Stella amasung makhoi ki mamanaba sing aduna nanthokpa yabagi chance ama phanglammi. Masidagi makhoi amana amada kakhallaga nanthoraglammi. Adubo makhoi na facility adudagi mapan thorakpadi ngamlamde. Stella asi tawar amada kakhalaglammi amasung mi mangmana singbada sinaba yaba light ama thinarami hariba light asi mahana kapkhalammi. Mana thajai madudi mahakti sak udaba marup aduna mahakpo soidana maki yengba laklamgani. Mahakna smiley emoji gi oiba face ama adyada thangalaklami. Masi Mikeli na su urami amasung khanglaklami madudi Stella na mangonda mafam aduda lau haduna pau peraklibani. Masidagi Mikeli amasung mahaki bully Ivan adu punna mafam aduda laklami. Makoina lakpa matamdadi Stella asi bodyguard amana phaduna leiramba si makoina uri. Matang asida Ivan na maki ngasai gi pinball gun adu sinarami aduga electrical malfunction ama facility aduda thokhalami. Hauzik masak uba ngamdraba Mikeli amana manungda sangsilaklami. Mikeli na asumna sangsilaklami amasung guard ama bu mahana knockout chakhalami. Masidagi mahana maki nongmai adubo sinaduna atopa sing adubo kihalami. Aduga mahana maki mamanavi Stella amasung maki mamanaba sing adubo thamliba thong adubo hangnabagi damakta makoida threaten tawrami. Asumna thong asi hanglaba matamda mahana manung aduda sanglaklammi amasung maki mamanaba sing amasung
Stella da mahak asi kanano habadu ulami habadi mahak asi invisibility power asi pai habadu masi uba matamda maki mamanaba sing adudi yamna ngakpa habadu oire hojik nupa macha sing adu chen ma pamlami adubo matang asida Stella na yamna ahal oiraba nupa ama manungda lei haibu nupa asi bakandaba yade haiduna hairami Stella amasung Mikkeli asi hojiki nupa adu kannabagidamakta makhui ka adu da changlami adubo Stella na puragliba asi nupa adu kannabagidamakta nalamdri yamna fatraba miyoi singi manakta oiduna leiramli masung Stella na Mikkeli da nongmai ama point toraklami masdagi mahak asi kanghauduna wanthakirami masidagi mahaki maningna leiramliba ahal oiraba nupa adu hogalaklami matang asida aikoina khangma ngamle madudi ahal asi mind control tawbagi power asi lei masung mahakna Basili amasung Stella asibu mind control tawraga Mikkeli asibu mahaki manakta puraknabagidamakta nahan makai sinduna leiribani masidagi di mahakna submarine ama puthraklami hariba submarine asida Mikkeli amasung Stella asibu haptuna mahakna pudrina chatkirami makhoini hek chatkibaga mafam aduda Andreas amasung Giovanna asi laklami hojik Andreas na Ivan asi building adugi manungda leiramasi ui building asi makhoina second kharagi manungda pokhainabagidamakta set tawramli hariba miyoi sing asi Andreas amasung Giovanna na kalami masigi matungda Basili gi mind asi read tawba matamdagi khangle madudi mahak asi kanagumba kharana mind control tawbiramli amasung fataba thabak sing asibu tawhalamli bani hojik makhoi mayamna building adudagi hek tholakpaga building adu pung kai kairammi mathangi sinda aikhoida amuk submarine manungda Mikkeli amasung Stella na leiba mong asi ulli asumna utpada aikhoida ulagle madudi Mikkeli asi mahakna posai sing control tawba ngambagi power haibadi magneto gi adugumlaba power adu pai habasi khanglakpadagi madugi power adu sizinaduna makhoibu phariba nupa adubu mahakna hatoklami amasung asumna mahakna mahak masamak amasung Stella adubu gallammi makoi asi ikon kona samudra adugi mapanda yaurakli hariba mafam aduda mi kaya ama makhoibu ngaiduna leirammi hojik mi mayam asigi mamangda Mikkeli asi amuk mangba amuk thokpa asi sanarami asumna miyam asigi mamangda mahakki power adubu uthoklami adubu hariba matang asida Andreas laklami amasung harami madudi mahakna mafam asida leiriba miyam asigi memory sing asibu muthattaba yaroi maramdi kariguma memory sing asi leiba taragadi division gi mi sing asina makhoibu amuk hana yengba lakani hariba asi Mikkeli na yarami amasung ikon kona mahakna Stella da kiss tawrami masig matungda Andreas na mi pung kudimakki memory sing asibu muthalami aduga harami madudi mahak asi matam kharagi matungda halakani asumna miyam sing asigi memory sing asi muthatkibana maram oiraga mi sing asi hanagi normal life ta hanjilaglami hajik sin asi ekoida Russia gi mafam amada muk udli mafam asida ekoini ngasaidagi siri haiduna leiraba Mikkeli gi mama asi siramdri mahak asi numit aduda masada khara khaktamak soglami adubo hairiba asi faramli aduga mahana division aduda halaklami amasung hojikti division adugi ruler haibadu oiri tasing mamakti ngasai leiramliba ahal adu mahana tharakibani mahana maki masana pa adubo phangnabagidamakta mi sing asi thaduna town adudagi angang sing asibu phalaga test tawhanba oiramli adubo Mikkeli gi mama asi afaba mi sak amadi oiramdri mahak asi normal oiba miyoi singi mayokta leiba misak haibaduni matang asida maki guard aduna haraklami madudi makhoina Mikkeli asibu pharami adubu mahak asidi mangkhri adubu maki twin sister Natasha adudi makhoina phangli hojik past ki clip amana aikhoida amuk ulli madudi Andreas na selakpa numit aduda Andreas ki nupi na selakliba asi Mikkeli khakkaga natti adubu maki twin sister amasu yauri haiba twin sister asi phangli haibagi paw asi guard asina Mikkeli gi mamada piri asumna movie asigi sequel haibadi movie asigi part 2 asi tholakigani haibasi aikhoida ullaba matungda movie asi matang aswaida loisinkhri mayamna explanation video asi gyan tabidaba targadi makoktagi amuk hana taduna yengbiyu aduga hina nungainabagi damakta movie asi adomna yengbiyu movie asigi mamingdi The Invisible Boy yengbiriba mayamna video asi loiba phawa yengbibi damakta hainangai leitana thagatpa phongdokchari kariguma nungaiba taragadi sungsoi soidana like tawbiramu amasung makatana asigumlaba nungairaba explanation video kaya adomna tabi nabagi damakta aigi channel asida subscribe tawbiramu aini ngasai video asi horokpa matamda haijakhiba aduni madudi ai asi yumna tha ani umdi leiraroi adubu mayamgi damakta video asidi sang naina adomak thagacharaki aina thagacharakliba video sing asida adomna sungsoi soidana support tawiyu fare mayam
ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫